ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯛꯃꯥꯟꯅꯕꯤ ꯐꯥꯏꯕꯣꯛ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯄꯥꯟꯊꯣꯏꯅꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯇ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯁꯥꯟꯅꯕ ꯍꯩꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯃꯪꯒꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯪꯒꯤꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯑꯁꯤ ꯅꯥꯔꯣꯟꯗ ꯇꯨꯃꯤꯟꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯁꯥꯟꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯀꯨꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕ ꯃꯪꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯏ꯫ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯍꯤꯡꯊꯊꯠꯇꯨꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯥꯖꯤꯟꯕ, ꯍꯤꯀꯞ ꯂꯩꯀꯞ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯃꯍꯩ ꯀꯌꯥ ꯑꯁꯤ ꯇꯧꯔꯛꯈꯤ꯫ ꯃꯄꯥ ꯃꯄꯨꯒꯤ ꯏ ꯑꯗꯨꯃꯛ ꯃꯥꯏꯕ ꯃꯪꯒꯤꯗ ꯍꯟꯖꯤꯜꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯉꯟꯇꯥꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯤ ꯂꯩꯍꯧꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯕꯣꯌꯥꯏ ꯀꯧꯏ꯫ ꯕꯣꯌꯥꯏꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ ꯕꯣꯌꯥꯏꯗꯨ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯪꯒꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯩꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯒꯗꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯅꯪꯒꯤ ꯅꯄꯨ ꯏꯄꯥꯗꯣ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯇꯣꯝꯆꯧ ꯀꯧꯏ꯫ ꯃꯍꯥꯛ ꯊꯛꯇ ꯂꯨꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯈꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯃꯥꯏꯕ ꯇꯣꯝꯆꯧ ꯂꯥꯏ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯤ ꯉꯟꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯝꯕꯤꯔꯝꯕ ꯑꯉꯥꯡ ꯃꯍꯥꯛꯀꯤꯅ ꯃꯁꯨ ꯅꯨꯄꯥ ꯃꯪꯒꯤꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯟꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅꯨꯃꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗꯦ꯫ ꯃꯌꯥꯝꯒꯤ ꯃꯤꯇꯥꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯐꯖꯕꯗ ꯉꯥꯎꯗꯕ ꯀꯅꯥ ꯂꯩ? ꯂꯝꯕꯤꯗ ꯄꯨꯟꯕ ꯁꯟ ꯂꯥꯕ ꯐꯥꯎꯕꯅ ꯄꯥꯟꯊꯣꯏꯅꯨꯕꯨ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯜꯗꯨ ꯍꯧꯅ ꯈꯣꯡꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤ ꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯅꯥꯅ ꯇꯥꯔꯝꯃꯤ꯫ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯅꯦ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯈꯨꯜꯒꯤ ꯂꯝꯕꯤ ꯑꯁꯤ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯁꯧꯍꯦꯛꯇ ꯁꯥꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯣ ꯄꯥꯟꯊꯣꯏꯅꯨ ꯂꯨꯝꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯦꯟꯗꯦꯗ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯄꯥꯈꯪ ꯃꯆꯥ ꯀꯥꯏꯗꯣ ꯑꯣꯏꯖꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯈꯟꯊꯔꯨꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯍꯟꯗꯛ ꯑꯩꯅ ꯆꯥꯡꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨꯒ ꯆꯥꯡꯌꯦꯡꯐꯝ ꯑꯁꯤꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯑꯣꯏꯔꯒꯦ꯫ ꯅꯥꯔꯣꯟꯗ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯤ ꯄꯨꯡ ꯀꯅꯥꯃꯠꯇꯅ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯂꯃꯟ ꯑꯃꯗꯤ ꯊꯋꯥꯏꯒꯤ ꯂꯥꯟꯐꯝꯅꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯆꯐꯨꯗꯨꯗꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯏꯔꯝꯈꯤꯕ ꯆꯐꯨ ꯑꯗꯨ ꯊꯤ꯫ ꯅꯥꯀꯜꯗ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯝꯃꯤ꯫ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯃꯄꯣꯠ ꯃꯆꯩꯗꯤ ꯂꯣꯏꯅ ꯁꯨꯔꯦꯁꯦ꯫ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯆꯐꯨ ꯑꯁꯤ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯐꯨꯝꯂꯝꯒꯗꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯁꯤꯅꯤꯁꯦ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ꯫ ꯆꯐꯨ ꯐꯨꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯏꯁꯥꯒꯤ ꯃꯤꯡ ꯊꯤꯕ ꯑꯣꯏꯅ ꯇꯣꯛꯀꯅꯤꯀꯣ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, ꯍꯦꯔꯥ, ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯁꯤꯔꯒ ꯁꯤ, ꯆꯪꯂꯒ ꯆꯪ꯫ ꯑꯩꯅ ꯁꯨꯝ ꯇꯧꯔꯕ ꯑꯁꯤꯅ ꯑꯩꯒꯤ ꯁꯨꯔꯣꯟ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯣꯝꯆꯧ ꯍꯥꯏꯕ ꯅꯨꯄꯥꯗꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯂꯥꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯍꯩꯕ ꯃꯤꯅꯤ꯫ ꯍꯩꯔꯕꯁꯨ ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯑꯁꯤꯅꯅꯤ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ
ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ ꯑꯁꯤ ꯃꯥꯏꯕ ꯇꯣꯝꯆꯧ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯃꯤ ꯃꯁꯨ ꯅꯨꯄꯥ ꯃꯪꯒꯤꯗꯤ ꯉꯟꯇꯥꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯇꯨꯝꯁꯤꯟꯅꯔꯤꯕꯅꯤ ꯃꯄꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯂꯣꯟꯅ ꯌꯦꯡꯅꯕ ꯉꯥꯏꯔꯤꯕꯅꯤ ꯇꯣꯝꯆꯧ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯃꯝꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯩꯔꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯃꯪꯒꯤꯅ ꯊꯣꯡꯅꯥꯎ ꯃꯅꯨꯡꯗꯒꯤ ꯃꯄꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯂꯣꯟꯅ ꯌꯦꯡꯂꯤ ꯃꯥꯏꯕ ꯇꯣꯝꯆꯧ ꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯥꯡꯖꯧ ꯑꯃꯒ ꯃꯗꯨꯒ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯪꯒꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯏꯄꯨꯅ ꯆꯐꯨ ꯑꯁꯤ ꯄꯨꯗꯨꯅ ꯑꯍꯤꯡꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯀꯥꯏꯗꯅꯣ ꯑꯩꯕꯨ ꯌꯦꯡꯂꯨꯁꯤꯔꯅꯦ ꯍꯣꯏꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯒ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯇꯨꯅ ꯃꯄꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ ꯃꯥꯏꯕ ꯇꯣꯝꯆꯧ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝꯒꯤ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯁꯥꯃꯤꯟꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯛꯂꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯀꯣꯏꯕ ꯑꯁꯤꯗꯕꯨ ꯀꯅꯥꯕꯨ ꯂꯩꯕꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯂꯩꯕ ꯍꯧꯅꯗꯦꯗ ꯂꯥꯏ ꯇꯤꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯀꯣꯟꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯤ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯆꯐꯨ ꯑꯁꯤꯕꯨ ꯀꯔꯣꯝꯗ ꯐꯨꯝꯕꯅ ꯐꯒꯗꯧꯔꯤꯕꯅꯣ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯄꯨꯡ ꯑꯃꯗꯤ ꯂꯩꯈꯤꯒꯨꯝ ꯇꯧꯕꯅꯤ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯦꯛꯇ ꯐꯨꯝꯖꯤꯜꯂꯒꯦ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯗꯨꯅ ꯂꯩꯄꯨꯡ ꯑꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯊꯤꯔꯦ ꯂꯩꯄꯨꯡꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯊꯥꯡꯖꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯨꯅ ꯇꯧꯊꯔꯦ ꯑꯗꯨꯒ ꯆꯐꯨ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯐꯨꯝꯖꯤꯜꯂꯝꯃꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯃꯨꯛ ꯈꯣꯠꯆꯤꯜꯂꯦ ꯃꯪꯒꯤꯅꯁꯨ ꯃꯄꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯦ ꯃꯗꯨꯕꯨ ꯎꯔꯕꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯇꯣꯝꯆꯧꯁꯨ ꯆꯐꯨ ꯑꯗꯨꯕꯨ ꯐꯨꯝꯕ ꯂꯣꯏꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯥꯟꯊꯣꯏꯅꯨ ꯃꯧꯄꯥ ꯅꯨꯄꯥ ꯃꯣꯔꯥꯝꯕꯒ ꯃꯥꯡꯒꯣꯜꯗ ꯍꯩ ꯃꯦꯠꯇꯨꯅ ꯆꯥꯔꯤ ꯍꯩ ꯑꯗꯨ ꯈꯔ ꯆꯥꯔꯝꯂꯒ ꯄꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯈꯣꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯇꯧꯈꯤꯕ ꯃꯍꯩ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯅꯨ ꯃꯥꯒꯤ ꯃꯁꯥꯗ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯍꯩꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯥꯟꯊꯣꯏꯅꯨ ꯃꯁꯥꯗꯨ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯅꯍꯥ ꯃꯈꯩꯗꯨ ꯑꯃꯠꯇ ꯂꯨꯝꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯆꯧꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ ꯂꯩꯔꯛ ꯁꯣꯔꯣꯛ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯠꯄꯁꯨ ꯎꯗ꯭ꯔꯦ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯀꯥꯂꯤ ꯑꯃ ꯑꯩꯅ ꯇꯩꯁꯟꯕꯤꯔꯦꯗꯅ ꯈꯪꯒꯅꯤ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯃ ꯑꯩꯅ ꯁꯨꯛꯄꯥꯏ ꯄꯥꯏꯁꯟꯒꯦ ꯃꯙꯧꯅ ꯂꯩꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯣ ꯃꯗꯨꯕꯨ ꯍꯨꯔꯥꯜꯍꯟꯒꯦ ꯑꯩꯒꯤ ꯈꯨꯠꯄꯨ ꯆꯜꯂꯕꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯑꯃꯨꯛ ꯇꯧꯕ ꯌꯥꯔꯗꯣꯏꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯟꯊꯣꯏꯅꯨꯒꯤ ꯑꯅꯥꯕꯗꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯃꯩꯊꯪꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯄꯥꯟꯊꯣꯏꯅꯨ ꯁꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯕꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯩꯈꯨ ꯈꯔ ꯂꯩꯕꯥꯛ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯃꯩꯈꯨ ꯑꯗꯨꯅ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯊꯝꯕꯧꯒꯤ ꯌꯨꯝ ꯑꯁꯤꯗꯅꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯝꯅꯔꯝꯃꯤ ꯑꯀꯤꯕ ꯀꯌా ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯧꯅ ꯈꯜꯂꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯃꯨꯛꯁꯨ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯏꯄꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯤꯈꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯥꯏ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯕꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯔꯝꯕ ꯑꯃꯟꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯄꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯈꯥꯝꯕꯤ ꯃꯩ ꯍꯧꯗꯨꯅ ꯃꯩ ꯊꯥꯗꯣꯛꯎꯀꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯗ ꯃꯄꯥꯅ ꯍꯥꯏꯕꯤꯔꯝꯈꯤꯕ ꯑꯗꯨꯃꯛ
ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯅꯤꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯃꯟꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯟꯕ ꯆꯦꯅꯥ ꯑꯃꯈꯛꯇꯤ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯝꯂꯒ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯃꯩꯔꯤ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯌꯦꯛ ꯊꯥꯗꯣꯛꯇꯨꯅ ꯇꯥꯡꯒꯣꯏ ꯑꯣꯟꯈꯤꯕꯒ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯗꯨ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯨꯝꯈꯤꯕ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯥꯐꯣꯡꯂꯛꯈꯤꯒꯅꯤ꯫ ꯁꯣꯝꯗꯅ ꯃꯪꯒꯤꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯀꯥꯟꯗꯨꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯑꯃꯥꯟꯕ ꯆꯦꯕꯥꯟ ꯑꯃ ꯇꯥꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯪꯒꯤꯅ ꯆꯦ ꯑꯗꯨꯕꯨ ꯈꯨꯟꯗꯨꯅ ꯃꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯄꯥꯔꯨꯕꯗ ꯃꯪꯒꯤꯗꯨ ꯃꯁꯥꯗꯨ ꯄꯨꯡꯉ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯪꯒꯤꯅ ꯃꯆꯥꯅꯨꯄꯥ ꯕꯣꯌꯥꯏꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯒꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯂꯣꯠꯇꯨꯅ ꯂꯩꯕ ꯋꯥ ꯑꯗꯨꯕꯨ ꯕꯣꯌꯥꯏꯅ ꯈꯪꯅꯤꯡꯂꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯄꯥꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯩ ꯃꯀꯣꯛ ꯑꯃ ꯏꯁꯝ ꯁꯝꯅꯗ꯭ꯔꯦ꯫ ꯏꯙꯧꯗꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯐꯨ ꯍꯨꯝꯖꯤꯜꯂꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯍꯥꯠꯅꯕꯒꯤꯔꯣ? ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗ ꯍꯧꯖꯤꯛꯁꯨ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ꯭ꯔꯕ? ꯑꯗꯨꯒ ꯄꯥꯕꯅ ꯊꯦꯡꯅꯈꯤꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯀꯔꯤꯅꯣꯕ? ꯃꯪꯒꯤꯅ ꯈꯨꯝꯂꯛꯏ, ꯏꯙꯧꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯥꯅ ꯇꯧꯕ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯍꯧꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯗꯨꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯍꯥꯛꯇꯛꯇ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯊꯋꯥꯏ ꯑꯗꯨꯅ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯌꯀꯥꯏꯕꯤꯅꯕ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯄꯥ ꯑꯩꯅ ꯄꯥꯈꯤꯕ ꯆꯦꯕꯥꯡ ꯑꯗꯨꯒꯤ ꯋꯥꯔꯣꯜꯗꯤ ꯐꯥꯏꯕꯣꯛ ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯪꯒꯤꯗꯨ ꯍꯧꯒꯠꯈ꯭ꯔꯦ꯫ ꯕꯣꯌꯥꯏ ꯃꯆꯤꯜ ꯑꯗꯨꯗ ꯇꯞꯅ ꯁꯣꯜꯍꯧꯏ, ꯐꯥꯏꯕꯣꯛ ꯍꯥꯏꯕ ꯀꯅꯥꯒꯤ ꯐꯥꯏꯕꯣꯛꯅꯣ? ꯃꯤꯔꯣꯜ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯈꯪꯍꯧꯔꯕ ꯃꯪꯒꯤ ꯃꯍꯥꯛꯁꯨ ꯁꯤꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯕꯣꯌꯥꯏ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯣꯌꯥꯏ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯕꯣꯌꯥꯏꯅ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯃꯄꯥꯅ ꯍꯥꯏꯕꯤꯔꯝꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯪꯒꯤ ꯅꯆꯥꯒꯤ ꯍꯥꯛꯇꯛꯇ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯕꯣꯌꯥꯏ ꯈꯪꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯟꯁꯨ ꯑꯁꯨꯝ ꯆꯥꯎꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯃꯇꯝ ꯑꯃꯗ ꯄꯥꯟꯊꯣꯏꯅꯨꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯣꯏꯈꯤꯕ ꯃꯣꯔꯥꯝꯕ ꯑꯁꯤꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯁꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯆꯦ ꯄꯥꯟꯊꯣꯏꯅꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯣꯔꯥꯝꯕꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯤꯡꯕꯨ ꯍꯤꯌꯥꯏꯅꯨ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯁꯨ ꯃꯄꯨ ꯑꯅꯤꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯣꯔꯥꯝꯕꯅ ꯃꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯅꯨꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯂꯥꯏꯔꯦꯟꯁꯨ ꯄꯥꯈꯪ ꯀꯥꯡꯗꯣꯡ ꯐꯥꯔꯛꯂꯦ꯫ ꯃꯇꯝꯁꯤꯗꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇ ꯐꯨꯝꯗꯨꯅ ꯊꯝꯈꯤꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯅ ꯁꯥꯐꯣꯡꯂꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯇꯝꯗꯨ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯅꯣꯡꯗꯤ ꯕꯣꯌꯥꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯍꯥꯟꯕꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯨꯞꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯇꯥꯔꯝꯃꯤ꯫ ꯕꯣꯌꯥꯏꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤ, ꯍꯩ ꯀꯔꯤ ꯅꯣꯡꯅꯤ ꯍꯥꯏꯕꯒꯦ ꯑꯁꯤꯗꯤ? ꯑꯁꯨꯛ ꯀꯨꯏꯅ ꯆꯨꯕ ꯑꯁꯤꯕꯣ ꯍꯦꯟꯃꯟꯈ꯭ꯔꯦꯗ ꯅꯣꯡ ꯈꯨꯆꯨ ꯑꯁꯤꯗꯤ꯫ ꯁꯣꯝꯗꯅ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕ ꯂꯍꯤꯡ ꯀꯥꯈꯠꯂꯛꯂꯕ ꯆꯐꯨꯗꯨ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯄꯦꯊꯣꯔꯛꯇꯨꯅ ꯃꯩ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯆꯦꯠꯈꯥꯏꯔꯛꯂꯝꯃꯤ꯫ ꯆꯦꯠꯈꯥꯏꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯃꯩꯈꯨꯒꯨꯝꯅ ꯇꯧꯕ ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯨꯔꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ, ꯅꯣꯡ ꯍꯥꯡꯈ꯭ꯔꯦ꯫ ꯃꯩꯈꯨ ꯑꯗꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯨꯗ ꯄꯥꯏꯈꯠꯇꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯕꯥꯟ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯃꯇꯝ ꯑꯃꯒꯤ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯂꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯁꯂꯥꯏꯔꯦꯟꯒ ꯍꯤꯌꯥꯏꯅꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯥꯗꯨ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯍꯥꯏꯔꯛꯏ,
ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯉꯣ ꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯣꯕ ꯅꯈꯣꯏ ꯊꯣꯡꯈꯥ ꯐꯥꯎꯅꯦ ꯑꯩ ꯊꯤꯟꯕꯤꯌꯨꯔꯣ ꯌꯥꯔꯅꯤꯗ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯗꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯈꯣꯡ ꯑꯗꯨꯅ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯁꯨꯃꯛ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯣꯔꯥꯝꯕꯅ ꯃꯁꯨꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯅꯨꯃꯤꯠꯅ ꯇꯥꯔꯕ ꯑꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯁꯨꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯂꯩꯀꯥꯏꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗ ꯍꯪꯕꯗꯁꯨ ꯉꯁꯤꯒꯤꯗꯤ ꯎꯗꯦ ꯈꯪꯗꯦ ꯉꯥꯛꯇ ꯍꯥꯏꯔꯛꯏ ꯈꯨꯗꯣꯡꯊꯤꯕꯒ ꯅꯪꯂꯕ ꯖꯥꯠꯂꯥ ꯏꯁꯨꯕ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯖꯩ ꯑꯗꯨꯕꯨ ꯍꯜꯂꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯃꯇꯝꯅꯤ ꯃꯣꯔꯥꯝꯕꯒꯤ ꯌꯨꯝꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯌꯥꯝꯅ ꯍꯤꯛꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯣꯔꯥꯝꯕꯅ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯔꯝꯃꯤ ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯃꯄꯥꯁꯤꯗ ꯀꯞꯂꯤꯕ ꯑꯁꯤꯕꯣ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯁꯨ ꯍꯤꯌꯥꯏꯅꯨꯅꯅꯦꯍꯦ ꯏꯁꯨ ꯍꯜꯂꯛꯇꯦꯀꯣ ꯑꯣꯏꯔꯝꯒꯅꯤ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯣꯔꯥꯝꯕꯗꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯄꯨꯡ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯈꯛꯅ ꯇꯥꯁꯤꯟꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯍꯩꯁ ꯅꯨꯄꯤꯅꯤꯅꯦꯍꯦ ꯑꯍꯤꯡ ꯑꯁꯤꯗ ꯏꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗꯨ ꯃꯥꯟꯈ꯭ꯔꯦꯗꯀꯣ ꯂꯩꯄꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯨꯒꯤ ꯍꯤꯌꯥꯏꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯄꯨꯡ ꯃꯊꯛ ꯑꯁꯤꯗ ꯅꯊꯟꯇ ꯀꯞꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯄꯨꯅ ꯊꯣꯡꯒꯤ ꯄꯨꯅꯥꯗꯤ ꯆꯦꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯒ ꯑꯩꯅꯁꯨ ꯀꯟꯅ ꯀꯧꯕꯁꯨ ꯇꯥꯗꯦ ꯑꯍꯤꯡꯁꯤꯗ ꯃꯄꯥꯗ ꯑꯩ ꯏꯊꯟꯇ ꯂꯩꯔꯤꯅꯦ ꯅꯁꯨ ꯑꯩꯁꯦ ꯀꯤꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯗꯨꯒꯤ ꯀꯞꯄꯤꯅꯤ ꯏꯃꯥ ꯏꯁꯨꯅ ꯑꯩꯕꯨ ꯀꯧꯋꯦ ꯍꯥꯏꯕ ꯑꯩꯁꯨ ꯏꯁꯨꯕꯨ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯒꯅꯦ ꯊꯣꯡꯒꯤ ꯄꯨꯅꯥ ꯊꯥꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯏꯁꯨꯅ ꯀꯧꯕꯗꯣ ꯏꯄꯨ ꯇꯥꯍꯧꯗ꯭ꯔꯦ ꯁꯦ ꯁꯥꯎꯔꯅꯨꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯍꯤꯡꯁꯤꯗꯅꯦ ꯃꯄꯥꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ ꯂꯥꯛꯑꯣ ꯑꯗꯣ ꯄꯨꯄꯨ ꯆꯥꯛ ꯑꯝꯇ ꯂꯩꯍꯧꯗꯕ꯭ꯔꯣ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕ ꯏꯍꯦ ꯆꯥꯛꯇꯤ ꯑꯝꯇ ꯂꯩꯇꯦꯅꯦꯍꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯅꯄꯨꯁꯨ ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯂꯦ ꯍꯌꯦꯡ ꯑꯌꯨꯛꯇꯅꯦ ꯐꯖꯅ ꯆꯥꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯥꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯆꯪꯃꯤꯟꯅꯔꯛꯂꯦ ꯅꯨꯄꯤ ꯑꯁꯤ ꯃꯣꯔꯥꯝꯕꯒꯤ ꯃꯁꯨꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗꯤ ꯅꯠꯇꯦ ꯍꯤꯌꯥꯏꯅꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯄꯥꯟꯊꯣꯏꯅꯨꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯁꯛꯇꯝ ꯁꯥꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯣꯔꯥꯝꯕꯅ ꯃꯁꯨꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯁꯨꯝ ꯌꯦꯡꯕꯗ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯃꯛ ꯂꯩꯖꯩ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯅꯤ ꯏꯃꯨꯡꯗ ꯍꯤꯌꯥꯏꯅꯨꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯂꯩꯔꯤꯕꯤ ꯄꯥꯟꯊꯣꯏꯅꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯄ꯭ꯔꯦꯛ ꯐꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯀꯣꯏꯆꯤꯡ ꯆꯤꯡꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯀꯞꯆꯩ ꯑꯃꯨꯛꯅ ꯅꯣꯛꯊꯣꯔꯛꯏ ꯑꯃꯨꯛꯁꯨ ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯕ ꯉꯝꯂꯅꯤ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯅꯨꯃꯤꯠꯇꯨ ꯄꯦꯟꯅ ꯌꯦꯡꯉꯨꯀꯣ ꯄꯥꯟꯊꯣꯏꯅꯨ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯛꯂꯤ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯣꯔꯥꯝꯕꯅ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯔꯗꯨꯅ ꯃꯄꯥꯅ ꯊꯣꯔꯛꯏ ꯃꯁꯨꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯍꯤꯌꯥꯏꯅꯨ ꯀꯔꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯍꯤꯌꯥꯏꯅꯨꯗꯨ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯏꯄꯨ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯣꯔꯥꯝꯕꯗꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯀꯔꯤ
ꯑꯍꯤꯡ ꯑꯁꯤꯗ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤꯕ? ꯏꯄꯨꯒꯤ ꯍꯤꯌꯥꯏꯅꯨ, ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯄꯨꯗꯤ ꯋꯥꯈꯜ ꯇꯥꯗꯦꯅꯦꯍꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯄꯥꯟꯊꯣꯏꯅꯨꯅ ꯍꯤꯌꯥꯏꯅꯨ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯌꯧꯔꯛꯂꯒꯅ ꯊꯋꯥꯏ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯀꯤꯕ ꯐꯤꯚꯝ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯅ ꯃꯅꯤꯡ ꯊꯣꯡꯗ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯊꯋꯥꯏ ꯑꯃ ꯑꯣꯟꯗꯨꯅ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯥꯂꯪꯂꯛꯇ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯝꯃꯤ꯫ ꯕꯣꯌꯥꯏꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯣꯜꯗꯨ ꯊꯣꯛꯅ ꯀꯧꯔꯛꯏ꯫ ꯏꯕꯨꯡ ꯁꯂꯥꯏꯔꯦꯟ, ꯑꯩ ꯍꯤꯌꯥꯏꯅꯨꯅꯦ꯫ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯏꯕꯨꯡ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ꯫ ꯑꯁꯨꯝꯅ 2-3ꯂꯛ ꯀꯧꯕꯒ ꯏꯃꯨꯡꯗꯒꯤ ꯁꯂꯥꯏꯔꯦꯟꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯜꯗ ꯍꯤꯌꯥꯏꯅꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯍꯤꯌꯥꯏꯅꯨ, ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯤꯌꯥꯏꯅꯨꯅ ꯅꯨꯄꯥ ꯈꯔꯅ ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥ, ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯤꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯨꯝꯗ ꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯁꯤ, ꯑꯩꯒꯤꯗ ꯂꯩꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯂꯥꯏꯔꯦꯟ ꯍꯤꯌꯥꯏꯅꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯐꯥꯊꯕꯤꯗꯨꯅ ꯀꯥ ꯑꯃꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯁꯂꯥꯏꯔꯦꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯉꯩ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯠꯇꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯕꯖꯥꯠꯅꯣ? ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯐꯪꯅꯅꯕ ꯑꯩ ꯊꯤꯗꯕ ꯌꯥꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯕꯣꯌꯥꯏꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯄꯥꯟꯊꯣꯏꯅꯨꯅ ꯃꯊꯟꯇ ꯈꯜꯂꯤ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒ ꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯁꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯍꯤꯌꯥꯏꯅꯨ ꯁꯥꯔꯒ ꯂꯩꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯑꯩ ꯑꯣꯜꯂꯒꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯣꯏꯅ ꯎꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯣꯌꯥꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠꯇ ꯅꯨꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯗꯨꯅ ꯍꯪꯂꯛꯏ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯋꯥꯏ ꯇꯩꯔꯤꯕ ꯑꯁꯤꯕꯣ? ꯋꯥꯏ ꯇꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯕꯣ ꯌꯥꯏ, ꯑꯩꯅꯦ, ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯃꯍꯜꯅꯦ꯫ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕ ꯀꯩꯅꯣ? ꯕꯣꯌꯥꯏꯗꯤ ꯁꯤꯈ꯭ꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯍꯜꯅ ꯉꯁꯤ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯥ, ꯂꯩꯃꯍꯜ, ꯅꯪꯗꯤ ꯀꯔꯝꯅ? ꯑꯩꯅꯦ ꯇꯥꯕꯣ ꯌꯥꯏ, ꯑꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅꯕꯨ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯑꯁꯨꯛ ꯃꯣꯠꯅ ꯊꯝꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗ ꯂꯥꯛꯄꯅꯤ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯦ ꯃꯣꯠꯃꯟꯈ꯭ꯔꯗꯨꯅ ꯋꯥꯏ ꯇꯩꯕꯤꯔꯝꯕꯅꯤ꯫ ꯕꯣꯌꯥꯏꯗꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯋꯥꯈꯜꯗꯣ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯁꯂꯥꯏꯔꯦꯟꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯤꯌꯥꯏꯅꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯕꯣꯌꯥꯏꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯋꯥꯡꯂꯣꯝꯒꯤ ꯃꯣꯔꯥꯝꯕꯒꯤ ꯃꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯗ ꯎꯕꯗ ꯑꯃꯨꯛꯁꯨ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯪꯂꯝꯃꯤ, ꯁꯂꯥꯏꯔꯦꯟ, ꯍꯤꯌꯥꯏꯅꯨ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝꯅꯅꯣꯅꯦꯍꯦ? ꯏꯄꯨ, ꯃꯍꯥꯛ ꯑꯁꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯆꯦꯜꯂꯛꯄꯅꯦ꯫ ꯑꯩꯒ ꯃꯥꯒ ꯍꯥꯟꯅꯁꯨ ꯃꯔꯤ ꯂꯩꯅꯩ꯫ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯊꯝꯃꯒꯦ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏ, ꯂꯩꯃꯍꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯑꯅꯤ ꯑꯁꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯤ ꯑꯃꯨꯛꯇ ꯍꯦꯛ ꯎꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯃꯍꯜꯅ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤꯕꯨꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯀꯨꯕꯣꯛꯀꯤ ꯃꯄꯥ
ꯃꯥꯒꯤ ꯃꯄꯨꯒꯤ ꯍꯥꯛꯇꯛꯀꯤ ꯃꯃꯥꯡꯗꯒꯤ ꯂꯥꯏꯇꯤꯟꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯗꯨꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯍꯩ, ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯨꯀꯣ. ꯅꯪꯉꯣꯟꯗ ꯍꯪꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯉꯨꯆꯣ ꯍꯥꯏꯅꯣ? ꯃꯗꯨꯕꯨ ꯅꯪꯅ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯏꯄꯨꯁꯤꯡꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯕꯅꯤ. ꯑꯩꯅ ꯑꯃꯨꯛꯅꯦ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ. ꯍꯪꯂꯛꯑꯅꯨ. ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯕꯣꯌꯥꯏꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯂꯝꯗꯦ. ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯤ. ꯑꯁꯤꯅꯅꯤ. ꯁꯣꯝꯗꯅ ꯃꯣꯏꯔꯥꯡ ꯑꯗꯨ ꯃꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯋꯥꯈꯜꯗ ꯑꯃꯨꯛ ꯐꯨꯡꯕꯪꯅꯩ. ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯁꯨꯔꯦ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ. ꯀꯗꯥꯏꯗ ꯀꯅꯥꯒꯤꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯑꯩ ꯁꯨꯝ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ. ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯅꯤ. ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯀꯟꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ. ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯆꯦ ꯁꯛꯃꯥꯟꯅꯕꯤ ꯄꯥꯟꯊꯣꯏꯅꯨꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ. ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ. ꯑꯩꯅ ꯊꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ. ꯑꯩꯅ ꯁꯨꯝ ꯌꯨꯝꯁꯤꯗ ꯂꯩꯁꯤꯟꯕꯁꯨ ꯆꯨꯝꯂꯣꯏ. ꯑꯗꯨꯗꯤ ꯐꯔꯦ. ꯑꯩꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯈꯨꯝꯗꯅ ꯇꯣꯛꯂꯣꯏ. ꯑꯗꯨꯗꯤ ꯑꯩ ꯏꯄꯥꯟꯄꯥ ꯃꯣꯏꯔꯥꯡꯕꯒꯤ ꯃꯪꯂꯥꯟꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯂꯃꯟꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯍꯥꯏꯔꯨꯔꯒꯦ. ꯃꯣꯏꯔꯥꯡꯕꯒꯤ ꯈꯣꯝꯂꯦ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗꯅꯤ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯆꯦ ꯄꯥꯟꯊꯣꯏꯅꯨꯅ ꯑꯋꯥꯕꯒꯤ ꯁꯛꯇꯝꯗ ꯅꯤꯡꯉꯝꯗꯅ ꯂꯥꯛꯂꯝꯃꯤ. ꯃꯪꯂꯥꯟ ꯑꯗꯨꯗꯅꯤ ꯃꯣꯏꯔꯥꯡꯕꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ. ꯏꯆꯦ ꯅꯨꯡꯁꯤꯕꯤ, ꯑꯁꯨꯛꯀꯩꯕ ꯃꯇꯝ ꯑꯁꯤ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡ ꯎꯈꯤꯗ꯭ꯔꯦꯗꯀꯣ. ꯉꯁꯤ ꯈꯛꯇ ꯎꯕ ꯑꯁꯤꯗꯤ ꯅꯧꯄꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯑꯁꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯠꯂꯤꯕ ꯑꯁꯤꯕꯨ ꯏꯆꯦ ꯍꯥꯏꯌꯨ ꯅꯧꯄꯥꯗ. ꯏꯆꯦꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯒꯦ? ꯄꯥꯟꯊꯣꯏꯅꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯆꯦꯝꯒꯤ ꯏꯄꯥ ꯃꯣꯏꯔꯥꯡꯕ, ꯉꯁꯤ ꯅꯆꯦ ꯑꯩꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯒꯦ. ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯒꯦ. ꯑꯩꯅ ꯂꯤꯔꯝꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯪ ꯃꯨꯟꯅ ꯇꯥꯔꯒ ꯊꯕꯛ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯛꯎꯀꯣ. ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯃꯥꯂꯪ ꯇꯔꯪ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯛꯏ. ꯑꯩꯒꯤ ꯏꯙꯧ ꯊꯝꯕꯧꯗꯣ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯈꯤ. ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯥꯏꯕꯤ ꯑꯣꯏꯈꯤ. ꯅꯪꯒ ꯑꯩꯒꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯏꯆꯦꯅꯤꯄꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯈꯤ. ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯒꯣꯏ ꯀꯧꯕꯤ ꯑꯃ ꯂꯩꯕꯅꯤ. ꯏꯆꯦꯝꯒꯤ ꯃꯣꯏꯔꯥꯡꯕ, ꯅꯪꯅꯅꯦ ꯌꯥꯝꯅ ꯊꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯎꯅꯕꯤꯌꯨ. ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯪꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯊꯥꯛꯎ. ꯑꯗꯨꯒ ꯅꯆꯦ ꯃꯩꯒꯤ ꯁꯛꯇꯝꯁꯨ ꯇꯥꯛꯎ. ꯆꯤꯡꯉꯨ ꯃꯄꯥꯎ ꯂꯧꯍꯜꯂꯨ. ꯑꯗꯨꯒ ꯅꯆꯦ ꯃꯩꯒꯤ ꯂꯃꯟꯕꯨ ꯁꯤꯡꯍꯜꯂꯛꯎꯀꯣ. ꯈꯨꯜ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯃꯍꯨ ꯄꯨꯕ ꯇꯥꯡꯖꯂꯤꯟ ꯂꯩꯕꯅꯤ. ꯇꯥꯡꯖꯂꯤꯟ ꯑꯗꯨꯅ ꯅꯆꯦ ꯑꯩꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ. ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯡꯖꯂꯤꯟꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯆꯤꯛꯂꯒꯦ. ꯏꯆꯦꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯅꯪ ꯇꯧꯔꯛꯎꯀꯣ ꯃꯣꯏꯔꯥꯡꯕ. ꯃꯣꯏꯔꯥꯡꯕ ꯃꯤꯀꯞ ꯊꯣꯔꯛꯏ. ꯃꯆꯦꯝ ꯄꯥꯟꯊꯣꯏꯅꯨꯅ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯂꯃꯟ ꯍꯥꯏꯕ? ꯏꯆꯦꯝꯒꯤ ꯀꯔꯝꯕ ꯂꯃꯟ? ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯅ ꯀꯗꯥꯏꯗ? ꯋꯥꯐꯝ ꯑꯁꯤ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯂꯩ. ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯕ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯑꯁꯤꯕꯨ ꯊꯤꯗꯨꯅ ꯋꯥꯁꯦ ꯑꯩ ꯇꯥꯟꯅꯗꯕ ꯌꯥꯗꯦ. ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯥꯟꯊꯣꯏꯅꯨꯅ ꯕꯣꯌꯥꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯂꯩꯇ꯭ꯔꯕꯗ ꯁꯂꯥꯏꯔꯦꯟꯗꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯂꯩ. ꯃꯆꯤꯟ ꯑꯗꯨꯗ
ꯍꯤꯌꯥꯏꯅꯨ ꯇꯕꯨ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯃꯄꯥ ꯕꯣꯌꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯖꯗꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯈ꯭ꯔꯕꯗꯤ ꯈꯟꯖꯗꯨꯅ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯖꯩ꯫ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯃ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯁꯂꯥꯏꯔꯦꯟꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯣꯔꯥꯝꯕꯒꯤ ꯃꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯤꯡꯇꯕꯨ ꯃꯆꯤꯜ ꯑꯁꯤꯗ ꯁꯣꯟꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯕꯗꯗꯤ ꯍꯤꯌꯥꯏꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯃꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯁꯨ ꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯂꯥꯏꯔꯦꯟ, ꯅꯪꯅ ꯍꯤꯌꯥꯏꯅꯨ ꯍꯥꯏꯗꯅ ꯅꯆꯤꯜ ꯑꯗꯨꯗ ꯑꯗꯨꯛ ꯁꯣꯟꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯂꯥꯏꯔꯦꯟꯅ ꯈꯨꯝꯂꯛꯏ꯫ ꯄꯨꯄꯨ, ꯃꯍꯥꯛꯇꯣ ꯉꯔꯥꯡꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏ ꯄꯨꯄꯨ꯫ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯌꯨꯝꯁꯤꯗꯔꯣ? ꯌꯨꯝꯁꯤꯗꯅꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯆꯤꯡꯅꯕꯒꯤ ꯃꯌꯥꯏꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯩ꯫ ꯑꯗꯨꯉꯩ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯅ ꯍꯥꯏꯕꯤꯔꯝꯈꯤꯕ ꯑꯗꯨ ꯏꯙꯧ ꯑꯗꯨꯅ ꯆꯐꯨ ꯑꯃ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯄꯥꯟꯊꯣꯏꯅꯨ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯣ ꯁꯤꯈꯤ꯫ ꯃꯇꯧ ꯀꯔꯝꯅꯅꯣ ꯈꯪꯗꯅ ꯑꯃꯨꯛ ꯁꯥꯊꯨꯞꯈꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯗꯤ ꯄꯥꯔꯤ ꯄꯨꯔꯤ ꯍꯛꯇꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯊꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯂꯤꯕ ꯖꯥꯠꯂ? ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯍꯤꯡꯇꯊꯠꯈꯤꯕ ꯃꯔꯝ ꯑꯣꯏꯔꯒ ꯅꯧꯅ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯇꯨꯅ ꯏꯒꯤ ꯃꯔꯤ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯖꯥꯠꯂ? ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯗꯧꯔꯤ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯔꯤꯛ ꯍꯪꯂꯝꯕꯗꯣ, ꯋꯥꯐꯝꯁꯦ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯨꯝꯂꯤ꯫ ꯑꯗꯨꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯆꯨꯝꯗ꯭ꯔꯦ꯫ ꯏꯄꯥ ꯑꯃꯒꯤꯅ ꯁꯤꯟꯅꯔꯝꯈꯤꯕ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯣ ꯄꯥꯗꯕ ꯑꯩ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯊꯋꯥꯏ ꯂꯥꯡꯒꯣꯜ ꯃꯥꯟꯅꯕ ꯊꯋꯥꯏ ꯑꯃꯗ ꯃꯁꯨ ꯅꯨꯄꯤꯕꯨ ꯃꯇꯝ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯈꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯊꯤꯔꯛꯂꯦ꯫ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯨꯔꯦꯜ ꯑꯃꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯅꯥꯀꯜꯗꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯤꯌꯥꯏꯅꯨꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯁꯦ ꯅꯁꯥꯗꯣ ꯅꯥꯕ ꯐꯔꯕꯗꯤ ꯏꯕꯦꯅꯅꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯁꯣꯏꯗꯅ ꯊꯤꯟꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯕꯦꯅ ꯁꯦꯝꯕꯤꯕ ꯍꯤꯗꯥꯛ ꯃꯍꯤꯁꯦ ꯂꯣꯏꯅ ꯊꯛꯆꯤꯜꯂꯨꯁꯦ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯍꯥꯝꯆꯠ ꯍꯥꯝꯐꯣꯏꯅꯔꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯈꯪꯖ ꯍꯩꯖꯕ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯒ ꯃꯗꯨꯕꯨ ꯁꯨꯒꯥꯏꯕꯤꯔꯒ ꯃꯗꯨꯒꯤ ꯃꯍꯤ ꯑꯗꯨꯕꯨ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯈꯜꯁꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯥꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯄꯤꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔ ꯑꯁꯤꯗ ꯕꯣꯌꯥꯏꯁꯨ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯔꯝꯃꯤ꯫ ꯄꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ ꯊꯋꯥꯏ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥ ꯑꯃ ꯊꯣꯛꯍꯟꯗꯣꯏꯒꯤ ꯆꯪꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯗꯅ ꯃꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕꯣꯌꯥꯏꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯃꯣꯔꯥꯝꯕꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡꯗ ꯆꯠꯇꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯐꯪꯂꯝꯃꯤ꯫ ꯃꯣꯔꯥꯝꯕꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ
ꯑꯩ ꯏꯁꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯁꯛ ꯇꯥꯛꯆꯒꯦ꯫ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅꯤ ꯑꯩ꯫ ꯊꯥꯒꯣꯏꯅ ꯍꯩꯃꯥ, ꯏꯄꯟ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯈꯤꯕꯗꯨ ꯅꯪ ꯑꯣꯏꯔꯦꯀꯣ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦꯍꯦ꯫ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯅꯍꯥꯛꯀꯤ ꯅꯄꯥ ꯊꯝꯕꯧꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯈ꯭ꯔꯕ ꯄꯣꯠꯅꯤꯗ꯫ ꯑꯗꯣ ꯅꯪꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯕꯨ ꯊꯤꯔꯛꯇꯨꯅ ꯑꯩꯒꯤꯗ ꯂꯥꯛꯄ ꯑꯁꯤꯗꯤ ꯀꯔꯤ ꯃꯔꯝ ꯂꯩꯔꯕꯒꯦ? ꯃꯣꯏꯔꯥꯡꯕꯅ ꯋꯥꯐꯝ ꯑꯁꯦ ꯀꯣꯏꯊꯣꯛꯇꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦꯀꯣ꯫ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯦ ꯄꯥꯟꯊꯣꯏꯅꯕꯨ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯃꯥ ꯊꯥꯡꯒꯣꯏꯕꯨ ꯊꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯎ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯥꯂꯪ ꯇꯔꯪ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯊꯥꯒꯣꯏꯅ ꯏꯁ, ꯋꯥꯐꯝ ꯑꯁꯤꯗꯤ ꯂꯨꯔꯦꯗꯅ꯫ ꯃꯥꯂꯪ ꯇꯔꯪ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯇꯥꯈꯤꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯦꯗꯣ ꯁꯤꯐꯝ ꯆꯥꯗꯅ ꯁꯤꯈꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯔꯣꯟꯗ ꯂꯥꯏ ꯇꯤꯟ ꯊꯥꯖꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒ ꯑꯩꯒꯤ ꯏꯆꯦ ꯄꯥꯟꯊꯣꯏꯅꯨꯒ ꯃꯁꯛꯀꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯍꯧꯖꯤꯛ ꯑꯁꯦ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗꯣ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯇꯧꯔꯨꯔꯒ ꯑꯍꯤꯡꯗ ꯄꯣꯠ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯂꯩꯔꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ, ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯗꯣ꯫ ꯃꯣꯏꯔꯥꯡꯕ, ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯈꯟꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝꯒ ꯁꯨꯔꯣꯟ ꯑꯃꯒꯤ ꯁꯛꯇꯝꯒ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯣ ꯐꯔꯦ, ꯏꯃꯥꯅꯦ ꯂꯥꯏ ꯈꯨꯔꯨꯝꯒꯦꯀꯣ꯫ ꯆꯤꯡꯉꯨ ꯃꯄꯥꯎ ꯂꯧꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯨ ꯈꯨꯕꯥꯛ ꯂꯩꯈꯥꯟ ꯊꯥꯗꯨꯅ ꯈꯣꯂꯤꯡ ꯂꯩꯅꯥ ꯀꯥꯡꯗꯨꯅ ꯈꯣꯌꯨꯝ ꯃꯄꯥꯎ ꯂꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯣꯏꯔꯥꯡꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯁꯦ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯅꯦꯍꯦ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯁꯨ ꯌꯧꯕ ꯉꯝꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯃꯟ ꯑꯃꯗꯤ ꯈꯨꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯂꯤꯔꯒꯦꯀꯣ, ꯇꯥꯔꯣ꯫ ꯃꯣꯏꯔꯥꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯦ ꯄꯥꯟꯊꯣꯏꯅꯨ ꯃꯥꯃꯨꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗꯦꯗꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯙꯧꯗꯣ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯒꯤ ꯐꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯥꯅ ꯇꯧꯔꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯈꯥꯔꯣꯝꯗꯒꯤ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯅꯪꯒꯤ ꯅꯙꯧ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯀꯤ ꯂꯃꯟ ꯑꯃ ꯁꯤꯡꯅꯅꯕ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯆꯦ ꯄꯥꯟꯊꯣꯏꯅꯨꯒꯤ ꯐꯖꯕ ꯑꯗꯨꯗ ꯀꯜꯂꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗꯣ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯑꯍꯤꯡꯗ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯄꯨꯡ ꯑꯃꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯃꯗꯨꯅ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯍꯦꯛ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯅꯆꯦꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯝꯂꯒ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯈꯟꯈꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯔꯤꯕ ꯂꯨꯔꯕ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯏꯔꯤꯛ ꯀꯌా ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯅ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯡꯅ ꯆꯪꯅ ꯂꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯪꯒꯤ ꯅꯆꯦꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯅꯆꯦꯒꯤ
ꯊꯋꯥꯏ ꯑꯗꯨꯅ ꯌꯨꯝꯏꯪꯈꯣꯜ ꯑꯗꯨꯕꯨ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯑꯃꯗꯤ ꯅꯈꯣꯏꯕꯨ ꯇꯥꯟꯈꯥꯏꯈꯤꯅꯕ ꯁꯤꯟꯕꯅꯤ꯫ ꯑꯁꯨꯝꯅꯕꯨ ꯇꯧꯔꯕꯗꯤ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯙꯧꯅ ꯅꯄꯨꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯈꯤ, ꯃꯗꯨꯗꯤ ꯏꯄꯥ ꯏꯄꯨꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯕꯨ ꯀꯜꯂꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯂꯨꯕꯥꯞ ꯃꯅꯨꯡꯗ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯅꯄꯥ ꯊꯦꯝꯕꯨꯡꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯕ ꯆꯦꯅꯥ ꯃꯆꯦꯠ ꯑꯃꯈꯛꯇꯪꯗꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯌꯦꯛ ꯊꯥꯔꯕꯗ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏꯗꯣ ꯁꯥꯐꯣꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯆꯐꯨ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯁꯥꯊꯨꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯕ ꯆꯦꯅꯥ ꯃꯆꯦꯠ ꯑꯗꯨꯕꯨ ꯃꯪꯒꯤꯅ ꯐꯪꯈꯤ꯫ ꯆꯦꯅꯥ ꯃꯆꯦꯠ ꯑꯗꯨꯗ ꯏꯔꯤꯕ ꯃꯌꯦꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯈꯤ꯫ ꯃꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯈꯤ: ꯐꯥꯏꯕꯣꯛ, ꯁꯛꯃꯥꯟꯅꯕꯤ ꯐꯥꯏꯕꯣꯛ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯏꯅ ꯅꯥꯔꯣꯜꯗ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯃꯤꯔꯣꯜ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯐꯥꯏꯕꯣꯛ ꯑꯣꯟꯗꯨꯅ ꯄꯣꯛꯂꯛꯈꯤꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯁꯥꯒꯩꯕꯨ ꯇꯨꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯪꯒꯤꯗꯣ ꯄꯨꯡꯉꯛ ꯉꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯄꯥ ꯁꯤꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯏꯕ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯪꯒꯤꯁꯨ ꯁꯤꯈ꯭ꯔꯦ꯫ ꯃꯤꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯃ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯈꯤꯕ ꯂꯩꯁꯧ ꯆꯥꯔꯕ ꯆꯐꯨꯒꯗꯣ ꯃꯩ ꯆꯠꯇꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯈꯤ꯫ ꯆꯐꯨꯅ ꯀꯥꯏꯕꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯂꯤꯊꯣꯛꯇꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯂꯃꯟ ꯑꯁꯤ ꯀꯔꯝꯅ ꯈꯨꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗ ꯕꯣꯌꯥꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯏꯃꯨꯡꯗꯁꯨ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯀꯌꯥ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡ ꯂꯩꯔꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯕꯨ ꯃꯨꯠꯊꯠꯄ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯄꯥꯟꯊꯣꯏꯅꯨꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯁꯥꯌꯣꯜꯂꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯟꯊꯣꯏꯅꯨꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯐꯥꯏꯕꯣꯛ ꯑꯣꯜꯂꯒ ꯍꯤꯌꯥꯏꯅꯨ ꯑꯣꯏꯅ ꯄꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯁꯂꯥꯏꯔꯦꯟꯕꯨ ꯅꯨꯡꯁꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯕꯅꯤ꯫ ꯄꯥꯟꯊꯣꯏꯅꯨꯒ ꯍꯤꯌꯥꯏꯅꯨꯒꯗꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ, ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ꯫ ꯑꯗꯨꯒ ꯄꯥꯟꯊꯣꯏꯅꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈꯤꯕ ꯑꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯈꯤꯕꯗꯒꯤꯅꯤ꯫ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯄꯥꯟꯊꯣꯏꯅꯨꯒ ꯍꯤꯌꯥꯏꯅꯨꯒ ꯃꯁꯛ ꯃꯇꯧꯗ ꯀꯔꯤꯁꯨ ꯃꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯅꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯐꯝ ꯑꯗꯣ ꯃꯍꯥꯛꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯁꯨꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯈꯣꯡꯒꯨꯜꯕꯨ ꯂꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯧꯈ꯭ꯔꯕ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯀꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯔꯤ ꯃꯔꯤ ꯂꯤꯔꯦ꯫ ꯃꯣꯏꯔꯥꯡꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯣꯏꯔꯥꯡꯕꯅ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯒꯤ ꯏꯆꯦꯒꯤ ꯊꯋꯥꯏꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯈꯤꯕ ꯌꯥꯕꯒꯦ? ꯃꯍꯥꯛꯀꯤ ꯂꯃꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯠꯈꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯆꯐꯨ ꯑꯃ ꯂꯩꯄꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯕ ꯃꯇꯝꯗꯇ ꯅꯆꯦꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯄ ꯉꯝꯒꯅꯤ꯫ ꯃꯗꯨꯗꯤ ꯆꯨꯝꯅꯇꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯈꯤꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯂꯃꯟꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯀꯝꯗꯧꯕ ꯏꯃꯥ? ꯆꯐꯨ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯃꯗꯨꯗꯤ ꯅꯪꯒꯤ ꯃꯤꯠꯅ ꯑꯣꯏꯅ ꯌꯦꯡꯖꯔꯣ꯫ ꯑꯗꯨꯒ ꯏꯃꯥ,
ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗꯤ ꯀꯝꯗꯧꯕ? ꯋꯥꯐꯝ ꯑꯁꯤꯗ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤꯁꯨ ꯅꯨꯄꯤ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯊꯩꯗꯨꯅ ꯊꯝꯈꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯅꯆꯦꯒꯤ ꯊꯋꯥꯏꯅ ꯁꯤꯟꯅꯕ ꯑꯐꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯃꯅ ꯅꯥꯀꯣꯟꯗꯨꯅ ꯊꯝꯂꯤ꯫ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯅꯆꯦ ꯄꯥꯟꯊꯣꯏꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ, ꯋꯥꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝ ꯄꯨꯝꯕ ꯈꯪꯂꯦ ꯃꯣꯏꯔꯥꯡꯕꯅ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯍꯧꯖꯤꯛ ꯍꯦꯛꯇ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯐꯨꯝꯂꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯊꯨꯒꯥꯏꯔꯁꯤ꯫ ꯊꯕꯛ ꯑꯗꯨꯗ ꯑꯩ ꯌꯥꯎꯕ ꯌꯥꯗꯦ꯫ ꯑꯩꯗꯤ ꯆꯨꯝꯅꯇꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯂꯤꯛꯂꯝ ꯑꯗꯣ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯊꯕꯛ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯛꯂꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯀꯌꯥ ꯑꯃꯁꯨ ꯈꯪꯍꯟꯕꯤꯔꯦ, ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯔꯦ꯫ ꯏꯃꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯀꯠꯆ ꯈꯔ ꯄꯤꯔꯝꯂꯒ ꯃꯣꯏꯔꯥꯡꯕ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯄꯨꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯆꯐꯨ ꯑꯗꯨꯕꯨ ꯐꯪꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯅ ꯃꯩ ꯍꯦꯛ ꯆꯥꯛꯄꯒ ꯃꯇꯝ ꯑꯃꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯏꯃꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯕ ꯂꯥꯏ ꯑꯃꯈꯛꯀꯤ ꯂꯩꯄꯥꯛ ꯑꯗꯨꯁꯨ ꯃꯩꯅ ꯆꯥꯛꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯅ ꯃꯩꯅ ꯆꯥꯛꯂꯕꯗ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯀꯣꯠꯈꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯩ ꯍꯧꯔꯛꯇꯨꯅ ꯃꯩ ꯆꯥꯛꯂꯝꯃꯤ꯫ ꯃꯩ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛ ꯕꯣꯌꯥꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯕꯨꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯧꯁꯤꯟꯗꯨꯅ ꯊꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯗꯨꯁꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯕꯣꯌꯥꯏ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥ ꯁꯂꯥꯏꯔꯦꯟꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯕꯣꯌꯥꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯣꯏꯔꯥꯡꯕꯅ ꯈꯪꯂꯛꯂꯦ ꯃꯗꯨꯗꯤ, ꯑꯣ, ꯑꯩꯒꯤ ꯏꯆꯦꯁꯤ ꯁꯤꯔꯕꯁꯨ ꯑꯐꯕ ꯊꯋꯥꯏ ꯑꯃꯗꯤ ꯑꯣꯏꯔꯦꯀꯣ꯫ ꯃꯍꯥꯛꯅ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯂꯃꯟ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯃꯔꯨ ꯀꯌꯥ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯒꯤ ꯃꯥꯡꯍꯟꯈꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯍꯥꯗ ꯏꯆꯦ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯂꯃꯟꯁꯨ ꯃꯄꯨꯡ ꯐꯥꯅ ꯈꯨꯝꯕ ꯉꯝꯂꯕꯅꯤ꯫ ꯅꯪ ꯂꯥꯏꯔꯝꯂꯦꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯨꯔꯣꯀꯣ ꯏꯆꯦ꯫ ꯁꯣꯝꯗꯅ ꯄꯥꯟꯊꯣꯏꯅꯨꯗꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯇꯥꯏꯕꯪꯁꯤꯡ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯈ꯭ꯔꯒꯅꯤ꯫ ꯏꯇꯥꯅ ꯑꯩꯒꯤ ꯁꯛꯃꯥꯟꯅꯕꯤ ꯐꯥꯏꯕꯣꯛ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯃꯌꯨꯝ ꯇꯝꯅ ꯇꯦꯛꯇ ꯀꯥꯏꯅ ꯊꯤꯟꯕꯤꯌꯨꯀꯣ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯟꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ, ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯨꯗꯅꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯝꯂꯒ ꯃꯀꯩꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯍꯥꯎꯅꯨꯕꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯅ ꯑꯁꯨꯃꯛ ꯂꯩꯖꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯄꯨꯕꯨ ꯀꯧꯖꯩ, ꯑꯗꯨꯕꯨ ꯃꯄꯨꯅ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ ꯑꯁꯤꯗ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯤꯔꯗꯨꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯇꯧꯈꯥꯏꯈ꯭ꯔꯕ ꯂꯩꯄꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯤꯌꯥꯏꯅꯨ ꯍꯤꯛꯅ ꯀꯞꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯣꯏꯔꯥꯡꯕꯅ ꯇꯥꯔꯝꯃꯤ꯫ ꯃꯄꯥꯜꯗ ꯀꯞꯂꯤꯕ ꯑꯁꯤꯕꯨ ꯏꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯅꯦ? ꯃꯣꯏꯔꯥꯡꯕ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯎꯔꯦ ꯃꯁꯨ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯅ ꯀꯞꯂꯤꯕ ꯑꯗꯨ꯫ ꯂꯩꯄꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯏꯄꯨꯒꯤ ꯍꯤꯌꯥꯏꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯄꯨꯡ ꯃꯊꯛ ꯑꯁꯤꯗ ꯅꯊꯟꯇ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ?
ꯍꯤꯌꯥꯏꯅꯅ ꯈꯨꯝꯂꯛꯏ꯫ ꯏꯄꯨꯅ ꯊꯣꯡꯒꯤ ꯄꯨꯅꯥꯗꯤ ꯆꯦꯜꯂ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯒ ꯑꯩꯅꯁꯨ ꯀꯟꯅ ꯀꯧꯕꯁꯨ ꯇꯥꯗꯦ꯫ ꯑꯍꯤꯡꯁꯤꯗ ꯃꯄꯥꯜꯗ ꯑꯩ ꯏꯊꯟꯇꯅꯦ ꯂꯩꯔꯤꯁꯦ꯫ ꯅꯁꯨ ꯑꯩꯁꯦ ꯀꯤꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯗꯨꯒꯤ ꯀꯞꯄꯤꯅꯤ꯫ ꯍꯥ, ꯏꯁꯨꯅ ꯑꯩꯕꯨ ꯀꯧꯋꯦ ꯍꯥꯏꯕ? ꯑꯩꯁꯨ ꯏꯁꯨꯕꯨ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯒꯅꯦ ꯊꯣꯡꯒꯤ ꯄꯨꯅꯥ ꯊꯥꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ꯫ ꯏꯁꯨꯅ ꯀꯧꯕꯗꯣ ꯏꯄꯨ ꯇꯥꯍꯧꯗ꯭ꯔꯦ꯫ ꯁꯦ ꯁꯥꯎꯔꯅꯨꯁꯦ, ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯍꯤꯡꯁꯤꯗꯅꯦ ꯃꯄꯥꯜꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦꯀꯣ꯫ ꯂꯥꯛꯑꯣ꯫ ꯃꯄꯨ ꯃꯁꯨ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇ ꯂꯩꯔꯝꯕ ꯆꯌꯦꯠꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯣꯛꯈꯤꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯃꯣꯔꯥꯝꯕꯅ ꯍꯤꯌꯥꯏꯅꯕꯨ ꯃꯆꯦ ꯄꯥꯟꯊꯣꯏꯅꯨꯃꯛꯅꯤ ꯈꯟꯗꯨꯅ ꯃꯆꯦꯒ ꯐꯥꯏꯕꯣꯛ ꯄꯣꯛꯄꯤ ꯁꯛꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯅ ꯅꯤꯡꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫